ꯊꯣꯛꯄꯁꯨ ꯄꯥꯎ ꯑꯩ ꯀꯀꯥꯅ ꯍꯥꯟꯅ ꯄꯤꯔꯛꯑꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕꯁꯦ ꯃꯦꯠꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯃꯅꯤꯄꯨꯔꯤꯅ ꯑꯇꯩ ꯁꯕꯖꯦꯛꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯔꯦ ꯑꯩꯅ ꯁꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯕ ꯉꯝꯖꯔꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯍꯣꯜ ꯐꯦꯃꯤꯂꯤ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯕꯤ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯖꯔꯛꯄ ꯑꯩꯒꯤ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯠ ꯁ꯭ꯀꯨꯜ ꯃꯣꯏꯁꯤꯡꯗ ꯄꯤꯖꯅꯤꯡꯉꯤ ꯑꯦꯛꯖꯥꯝꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯁꯕꯖꯦꯛꯇꯤ ꯃꯦꯠꯁꯅ ꯅꯨꯡꯉꯥꯏꯈꯤ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯪꯖꯔꯛꯏꯕ ꯃꯥꯔꯛꯁꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯖꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯍꯣꯕꯤꯁꯇꯤ ꯑꯩ ꯄꯦꯟꯇꯤꯡ ꯇꯧꯋꯦ ꯑꯩ ꯁꯤꯡꯒꯤꯡꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩ ꯑꯗꯨꯒ ꯕꯦꯗꯃꯤꯟꯇꯟꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯩ ꯇꯨꯡꯗ IFS ꯏꯟꯗꯤꯌꯟ ꯐꯣꯔꯦꯟ ꯁꯔꯚꯤꯁ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩ ꯄꯨꯡ ꯑꯁꯨꯛ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯦ ꯑꯌꯨꯛꯇ ꯑꯃ ꯑꯗꯨꯗꯒꯤ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯃ ꯄꯥꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯄꯨꯡ ꯑꯁꯨꯛ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯒꯗꯤ ꯄꯥꯗꯦ ꯑꯗꯨꯒ ꯅꯣꯡꯃꯗ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯤꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯇꯣꯛꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯄꯨꯡ ꯑꯦꯛꯖꯦꯛ ꯑꯁꯨꯛ ꯄꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯝ ꯋꯥꯏ ꯀꯩꯒꯤꯅꯣꯗ ꯌꯥꯝꯅ ꯑꯅꯧꯕ ꯃꯦꯊꯠ ꯑꯃꯨꯛꯇꯐꯥꯎ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ꯭ꯔꯤꯕ ꯃꯦꯊꯠ ꯑꯃꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯕꯨ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯍꯩꯅꯔꯛꯑꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ ꯑꯗꯨ ꯑꯣꯐꯂꯥꯏꯟꯅꯕꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯗꯅ ꯑꯣꯐꯂꯥꯏꯟ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯧꯕ ꯉꯝꯖꯈꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯇꯧꯔꯛꯄꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏꯅ ꯈꯟꯖꯩ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯥꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯦꯛꯖꯥꯝꯁꯦ ꯇꯧꯗ꯭ꯔ ꯇꯥꯔꯒꯗꯤ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯀꯌꯥꯝ ꯍꯣꯠꯅꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯦꯕꯤꯂꯤꯇꯤ ꯑꯩꯅ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯦꯛꯖꯥꯝꯁꯦ ꯇꯧꯔꯝꯗ꯭ꯔꯗꯤ ꯈꯪꯕꯁꯨ ꯉꯝꯃꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯇ꯭ꯌꯨꯁꯟꯗꯤ ꯑꯗꯨꯝ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯄꯨꯂꯞ ꯆꯠꯄꯗ ꯌꯥꯎꯕꯅꯤꯅ ꯑꯣꯟꯂꯥꯏꯟꯗ ꯀꯟꯚꯔꯠ ꯇꯧꯔꯛꯄꯅꯤ나 ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯔꯀꯜꯗ ꯈꯪꯅꯕ ꯑꯣꯖꯥ ꯂꯩꯕ ꯃꯣꯏꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ ꯑꯩꯅ ꯈꯪꯗꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯕꯤꯕ ꯑꯗꯨꯗꯩ ꯃꯣꯏ ꯃꯌꯨꯝꯗ ꯆꯠꯄ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏꯈꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯁꯤ ꯌꯧꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯍꯦꯔꯤꯇꯦꯖꯇ ꯑꯩ ꯄ꯭ꯔꯤꯄꯦꯔꯦꯇꯣꯔꯤ ꯄ꯭ꯔꯦꯞꯇꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯑꯗꯨꯝ ꯇꯝꯖꯔꯛꯑꯦ ꯑꯃꯨꯛꯐꯥꯎ ꯁ꯭ꯀꯨꯜ ꯍꯣꯡꯉꯛꯇ꯭ꯔꯤ ꯑꯩ ꯁ꯭ꯀꯨꯜꯁꯦ ꯗꯤꯁꯥꯏꯠ ꯇꯧꯖꯗ꯭ꯔꯤ ꯑꯩ ꯄꯦꯔꯦꯟꯁꯀ ꯂꯣꯏꯅ ꯇꯧꯔꯒ ꯗꯤꯁꯥꯏꯠ ꯇꯧꯒꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯗꯤꯁꯥꯏꯠ ꯇꯧꯗ꯭ꯔꯤ ꯑꯩ ꯐꯤꯖꯤꯛꯁ ꯑꯃꯗꯤ ꯃꯦꯠꯁꯇ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯅꯤꯡꯉꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕꯁꯦ ꯑꯩ ꯄꯦꯟꯇꯤꯡ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯁꯩ ꯁꯛꯄꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯕꯦꯗꯃꯤꯟꯇꯟꯁꯨ ꯑꯩ ꯑꯗꯨꯝ ꯔꯤꯒꯨꯂꯔꯂꯤ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯑꯩꯒꯤ ꯕꯨꯕꯣꯛ ꯑꯃꯗꯤ ꯅꯦꯅꯦ ꯃꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯄꯤꯅꯤꯡꯉꯦ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯕꯨꯕꯣꯛꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯗꯨꯝ ꯁꯪꯕꯤꯕ ꯑꯩꯒꯤ ꯄꯦꯔꯦꯟꯁꯀ ꯂꯩꯇꯦ ꯕꯨꯕꯣꯛꯀ ꯑꯗꯨꯝ ꯂꯩ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯑꯗꯣ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯍꯦꯔꯤꯇꯦꯖꯀꯤ ꯑꯣꯖꯥ ꯃꯌꯥꯝ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯊꯥꯖꯕ ꯊꯝꯕꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯣꯏꯗꯁꯨ ꯄꯤꯖꯅꯤꯡꯉꯦ ꯀ꯭ꯔꯦꯗꯤꯠ ꯑꯩꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯩ ꯄꯤꯈꯤꯕ ꯑꯦꯛꯖꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯑꯗꯨꯝ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗꯤ ꯌꯥꯎꯅꯤꯡꯉꯦ ꯈꯜꯂꯦ ꯑꯗꯣ ꯇꯣꯞ 3ꯗꯤ ꯌꯥꯝ ꯑꯗꯨꯗ ꯏꯝꯐꯦꯁꯤꯁꯇꯤ ꯄꯤꯔꯨꯗꯦ ꯑꯗꯨꯒ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯤꯗꯤ ꯈꯜꯂꯦ ꯑꯗꯨꯒ 2ꯁꯤꯗꯤ ꯈꯤꯇꯪ ꯁꯦꯀꯦꯟꯗ ꯈꯤꯇꯪ ꯉꯛꯄ ꯔꯦꯒꯨꯂꯔꯂꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇ꯭ꯌꯨꯁꯟꯁꯦ ꯑꯅꯝꯕꯅ ꯆꯠꯅꯔꯦ ꯑꯗꯣ ꯇ꯭ꯌꯨꯁꯟ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯅ ꯄꯤꯔꯤꯕ ꯇꯦꯛꯁ ꯕꯨꯛꯁꯦ ꯌꯥꯝ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯕ ꯇꯦꯛꯁ ꯕꯨꯛꯇ ꯏꯝꯐꯦꯁꯤꯁ ꯄꯤꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯅꯤꯡꯉꯦ ꯑꯗꯨꯒ ꯍꯌꯦꯡ ꯄꯩꯈꯥ ꯂꯩꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯅꯨꯡꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯨꯝꯕ ꯅꯠꯇꯕ ꯔꯦꯒꯨꯂꯔꯂꯤ ꯑꯩꯅ ꯉꯁꯤ ꯈꯔ ꯄꯥꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯂꯛꯄꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯥꯅꯨꯄꯤ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ ꯃꯊꯪꯗꯅ ꯏꯆꯥꯅꯨꯄꯥ ꯑꯩꯒꯤ ꯃꯤꯡ ꯄꯨꯅꯝ ꯀꯧꯖꯩ ꯑꯩ ꯏꯆꯥ ꯑꯍꯨꯝ ꯄꯣꯛꯄꯩ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕꯅ ꯏꯆꯥꯅꯨꯄꯥꯅꯤ ꯑꯔꯣꯏꯕꯗꯨꯅ ꯏꯆꯥꯅꯨꯄꯤꯅꯤ ꯉꯁꯤ ꯏꯆꯥꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯃꯥꯅ ꯇꯨꯝꯗꯉꯩ ꯆꯥꯗꯉꯩ ꯍꯣꯠꯅꯖꯈꯤꯕ ꯂꯥꯏꯔꯤꯛ ꯄꯥꯖꯈꯤꯕ ꯃꯄꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯇꯉꯩ ꯃꯌꯥꯝꯒꯤ ꯑꯣꯐꯤꯁꯥꯔꯉꯩꯒꯤ ꯀꯝꯄ꯭ꯂꯦꯟ ꯆꯥꯔꯁꯨ ꯃꯆꯥꯒꯤ ꯇ꯭ꯌꯨꯁꯟ ꯅꯪꯅꯕ ꯊꯤꯟꯈꯤꯕ ꯅꯣꯡ ꯇꯥꯔꯦ ꯅꯨꯡꯁꯥ ꯁꯥꯔꯦ ꯑꯗꯨ ꯈꯪꯗꯉꯩ ꯇ꯭ꯌꯨꯁꯟ ꯆꯠꯇꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯁ꯭ꯀꯨꯜꯒꯤ ꯍꯦꯔꯤꯇꯦꯖꯀꯤ ꯑꯣꯖꯥꯉꯩꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯏꯜꯂꯒ ꯃꯣꯏ ꯄꯨꯝꯅꯃꯛꯀ ꯈꯨꯠꯁꯝꯅꯔꯒ ꯁꯤ ꯌꯧꯕ ꯐꯪꯕꯁꯦ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯔꯦꯡꯁꯤꯅ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯄ ꯉꯝꯃꯕ꯭ꯔꯥꯅ ꯑꯩ ꯈꯟꯖꯩ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯇꯥꯔꯦ
मागी टॉप टॉप लोइनर पाइदि पिइङैदि हौना क्लास 1 2 कारिङैदि हौना नोंमत लाइक पाउ हाइबे जखोइन हाइरखिबा लेते ए इसासे मतोमदन होनाजरगा मतोमदन लाइक पारगा हाइनबा लेतना अदुम पाजरकपनि अदुना चिंदा हाइड्रगा सु पुंगददि ऐ इसासिना होनाजरिसे नोमदि सोइदना अखोइबु माना सोइदना मसक्ता अरनि हाइबसे पुंगददि खनजै अदो ngasi अदुगी अहानबा तांकति याव फंगब्राना पुंगसिदैसे लेजे सेंना हाबदा याम नुंगाय पाउजे अदो खोजि सिबाय मचा मोइबना खोइ ड्यूटी चटपगा इचागी स्पाइना ट्यूशन मयामगी ट्यूशन कल्चर अमजु लैबना सी पोसे मेंटेन तौनो नंगनबदा याम वागिबा अदो हजिकति मही दो फंगबा अहान मही फंगब्रा न खले अदुनी आइना हाजनिजे दो अखोइ सिबाय मचा ओबिजिदि इचा सेमजु ngamoidra न खंजले सेंना मयामना यंगजन मा आक्तनिना अदुम सेंना दुम हाजरगे अदो अखोइना थपक चट मतमदा अमनम कोगने मनम कोगनी तवे अदो इचा यु सेमदे यादे हजिकति अखोइ इसागी खनबा याक्त्रे इसागी खलगा इचा सेम नगोना जरपने दुरा ngasi maije phangawar khanjare